Assam Rifle na SSCGD gi recruitment rally yauba chatkhraga lambi mangduna kuki khulai paiba singi makutta phajinduna leikhaba makhoi ahum gi manungda amadi kalhauduna Manipur police sinakhre hariba asi phajinduna thamhauriba kuki ichelinau singda gyan tana masina nongma gi santi hanjilakna ba honarakliba asida akaiba oirakani haibana chingba wafam sing hairamba taragadi thaudok Thador Anglambasu Yai Haina Manipur Pradesh Congress Committee gi leader Okram Ibobina Fongdorakli Paumi Singna Manipur gi Hauzik Oiba Fibam Asigi Matangda Amadi Phajinduna Thamkraba Makoi Anigi Maramda Wapam Khara Haibinaba Haijarubada Wapam Asi Fongdorakibani Mahagna Makha Taraduna Bharat Sarkarna Law and Order maintain taunaba Tharakliba Assam Rifle na Gari Amada Punna Tongduna Chatminakhiba Makoi Ahum gi Manungda Amadna Kalhauraga Anina Karigi Kalhaudabano Haina Fongdorakibani Loinena State Lengak Amadi State Security Force na Khonariba Asigi Mathakta Home Minister gi Maikaidagi immediate intervention ama Tawraklabadi Makoi Anishu Makoi Nasu Tabirakni Khali Haina Hauzik Lengak Pairiba Chief Minister Nongthombam Birendra su suggestion Tawkre Haina Fongdorakli Su akoi honorable CM na Kaurapna akoi Masi akoi amabu blame game gi wan nataba akoi na tajabada so far kadai boba chumba no subject to confirmation haibatan lairiba state ki lairiba central paramilitary force state force maya singse ahum dugi manungda amadi masi pau da su yawi khabar da su yawi Assam Rifle na rescue tawraga ulap chapmina ki ba humse amadudi police ta scenery ena haidar adu waragadi hauzik lairiba Manipur ki situation law in order ki films da government of India na darkar laire haina tongan ba Assam Rifle de hanu border ngapra moidi masing thangdang leiba haibitare mapam kuding makta moidi presence laitaba amta yaudravni international border the khangde swaida khangde amada khangde state government da law and order si mashi maintain tawda mating pangnabana Bharat Sarkar na thari neba adu wargadi mi amabuna moina rescue tawraga chamina giba umda aina tajabada gari inda moi humji to chamina bani adu wargadi where about lehoriba ani se moina kuki sinau singda khangde amada noi mashi tawganu Sina no shanti hanjela ibasida and disturb tawgo in a tuoni and skeleton tortra noisi hana the ye sahi listen kiagi mamang the laminary iba nusi sanan laminary ibse hen a gap hen a lap meeting point over lap the film the lapari no tawganu no moon high targeti id yamna arugo rang honorable CM suggestion tawjabani Masi koi state government na semua partner biriba state security na partner biriba sini mathakta government of India da particularly Minister of Home Affairs Honorable Home Minister ki intervention nama immediate intervention nama noi si tawgunu yaroi suda leiba leitaba si tawgunu noi semaina kudong saba launa dan tawragadi Manipur di laibak sidi yang fibam chada wanda lakani noi tawganu haiba targadi ai di tagani aina khalena semaina suggestion tawjaba